खुरमजरी ISTV Manipuri pau miling tabiriba singbu taram noksari ngasigi marui bapauda nupi angang da chathaba crime thingdana bahona ringaida Churachandpurda nupi mahatlamle Inpui Christian Centenary Celebration Tamelung District ki manung chanba bakuwada pangthokri amadi humpusuba National School Games ki ahanba semi final da Manipur ga Bihar ga hayeng sanaragani ahanba Amphimpa football tournament hokri pau sandok na pizari nupi angang da chathaba crime thingdana ba lup kaya na honari ngaida ngasi Churachandpur police station ki manung chanba poijangbung khulda nupi ama siduna leiramle nupi edugi masada fukibagi dakpham kya leirami hairi laikhidrabi nupi edudi ngainailam hauke chahi kuntramanga mapuroiba Muhammad Khomai kwakta ward number 3 tagini laikhidrabi ngainailam hauke basi mahaki mapuroiba Muhammad Khomai na hatpo oirangani haina chingnabadagi Churachandpurdagi yamlaba miyam laktuna kwakta bazar area da lambi thingbagi thabak chathaki lambi thingba aduna maram oiduna Imphal dagi Churachandpur tamna lakpa gari amata chathankhide adum oinama kwakta dagi Churachandpurda chatkiba gari singdia thingba thamkhide mapuroiba Khomai nungthilgi pung ahum lom taba matamda Moirang police ta changjarakre police ta changjarakle tabadagi miyamna lambi thingbagi khongjang handokhi asiba hakchang lokhalaga postmortem gidamak Churachandpur district hospital da thamkhre amaromda nupi angang da chathaba myot minai gi matangda maruoina Mahiroi Singbu Bab Tahanna Pandamda All Manipur Women's Voluntary Association Amovana Sinduna Jangsil Lakiba Awareness Campaign ki saruk ama oina ngasi Khangabokta leiba KM Blooming School da awareness pangthokre Tharamadu da KM Blooming Higher Secondary School ki chairman KH Menjor Mangang Social Scientist Danabir Laishram Amovagi President Y Kunjarani Amadi Atai Maruiba Thaupoba Myoi kya saruk yakhi Resource person oina saruk yakhiba Dr. Danabir Laishramna Haujuki Matamda Haugalakliba Mahiroi Singda Awangba Morel Laihallaba Matamda Lamdam Asida Tanatana Maliam da Thokliba Nupi Angang da Chathariba Myot Minai gi Thokdok Wathok Singasi Hanthanba Ngamgani Haiki Ngasigi Manipur gi Samasta Mahiroi Singi Morel Hanthare Aphaba Achumba Pamba Morel Wangba Ngang Singna Phattaba Thabak Tawrakloi Oja Singh Mama Mapa Singh Amadi Takpi Tambiri Bapunamagna Mahiroi Singbu Kupna Yengsinba Matam Oire Mahiroi Singnasu Masi Khangna Larik Tamsi Haiba Wafamsu Dr. Danabir Laishramna Fungdokhi Amovagi President Kunjarani na Pamdaba Thokdok Singasi Thoktanabagidamag Mahiroi Singna mobile phone computer na chingba polam sing maikai chumna sizenagadabani nupi oibi singna restaurant changbada cheksin view fungdokhi ngasigi awareness campaign aduda amovagi thaupuba myoi kyasu wa ngangkhi mobile sizenaba computer sizenaba matamda yamna velu leina niyom chumna sizenasi akoi cyber crime thohangumsi akoi Mahiroi Singna akoi hajik leiba restaurant sing sangumsi Inpui Christian Centenary Celebration Tamelung District ki manung chanba Bakwa da pangthokre Bakwa Baptist Church amadi New Kabui Khulen Baptist Church na punna chinba thorom aduda hanagi Rajya Sabha gi MP Risang Kaising Reverend T Samuel Inpui Naga Baptist Church ki Executive Secretary AL Khambanu chingba myoi kyana saruk yakhe thorom gi saruk ama oina ukhul dagi maira lagduna changangai kabui khul yawraklaba matungda Bakwa village da laktuna maira chukhatuna thorom adu haudokhi Inpui Christian na chahi chama surapagi ningsing yumbi amasu thorom aduga mari leinana Executive Secretary Reverend T Samuel na maikum hangdokhi Inpui Christian Centenary Celebration gi souvenir amasu release tawkhi thorom aduga mari leinana Risang Kaising na Inpui Christian hagdorokhi bagi wari miyamda khanganki Pejurubu Manipur 1894 da lai 1894 da Manipur Imphal yoroi adubu amada lobu yaduna tawkhun singda 1896 da ukhura ra kuro ukhurgin thoda welcome thore babu welcome to like pampire Sampire madura ki Christian thobne aduna ukhur loan do Bible ki loan wena Roman script ta ithoknaga Roman mayek ta ithoknaga tangkhun chu madu tamhanwari ki tangkhun ngasi loan ro ngangbane Bible na pibane tangkhun loan do AL Khambana Inpui Christian Hogdoglamba
Namri Jinagi Punsi Wari Ningsing Bagaluina Mahaki Pognapam Lamdam Bakwa Village Thoramasi Pangthopani Mahaki Hona Jamanbu Singthaki 1914 gi Chahidagi convert tawkhre adudagi hauna aikhoi inpui gi marakta aduga aikhoi whole jeme liangmai rongmai inpui asigi tribe mari gi manungda namri jinang asina ihan hanba Christian ni haina magi history si thiraga kumsi 2014 asilak pasida aikhoi Christianity embrace oikhraba hek haubadagi hauna chahi chama sure haina centenary si palan tawjari bani Manipurda Organic Farming Parks and Pangthoglabadi Sanagi Khoniga Managani Haina Central Agricultural University Kaugi Chancellor Dr. R.B. Singh Phongdokri Wafam Singasi KVK Androgi Administrative Building cum Multidisciplinary Laboratory Sangaba Madi Farmer Fair Hogdokpaga Mari Lainana Mahangna Phongdokhibani Thauramadu Kaugi BC Dr. S.N. Puri Extension Education ki Director Dr. M. Premjit Nachingba Miyoi Singsu Thauramappu Singh Oina Saruk Yakhi Infalis ki tongan ba mafamdagi lakpa farmers singna fair adu da saruk yakhi Thauramadu mari lainana farmers singda maru marang sing yanthokpaga loinana handicap farmers singda khoi upu sing khusinakhi Dr. M. Premjit na KVK Androsi lam hectare kun khakta oirambadagi hectare tarani thoi hapsinduna kontrani thoi sure Zero tillage technology season aduna kaugi makhada lam hectare lising amada hangamaru hunduna pothok metric ton chani hena puthopok ngamki masi awang nongpok lamdam tatanatana India gi oina atangbani haiki BCSN Purina Manipur government na agriculture policy semduna tha taruk Lorok loiraba matungda hangduna leiriba labuk sing asida hangamaru hullabadi Manipur asi thaugi labuk oigani masina farmers singda senthungi kanaba fanghanbatan natana state ki economy hegathan badasu achoba mateng oigani phongdokhi Padma Bhushan fanglaba Chancellor R.B. Singh na phongdokhi bada India government na green revolution mai pakna bohona bada Himalayan lamdamda maithiki kauna anauba technology season aduna samudra imaidagi awangba lamdam oiriba Manipurda agriculture amasung horticulture ki pothok marang kaina puthokpa ngamba si atangbani lamdam asida tha taruk hangduna leiriba labuk sing amadi farm singda organic farming ningthina chatharabadi sendong chauna fangbatan natana sanagi khoniga manaba lamdam oigani hiramasomda mari leinaba singna bijing changba fai haibana chingba wafam kya phongdokhi that the green revolution failed to climb the Himalayan heights where we are sitting at times at the heights, the hills were left out of green revolution, for which the country as a whole is very grateful to the whole science world. But today, it is your convergence, it is your synergy, which is taking science to the hills. It is the science which will make the difference. It is something where nothing grew will make it grow. If you are craving for some funding support, any help, your own prosperity, it is science-led prosperity which will happen. And it is this thing which makes me so happy. Umang lai kanba apun baluk ukalgi masalo siyang sing hangdokri hairi. Panggay may kay gi oina hautal digi nongsum Pukhaw dolai thabi amadi ikaw fawbada leiriba tongan ba umanglai thogalup singi oiba apun ba mifam ama awang yumnang kunaw da leiba lining thau puthibagi leibungda ukalgi ahanba masaloi sang hangdoktuna thaupuba sing khankre kaibi khulengi lining thau puthiba leibungda sawong bungdagi uyumpok nongsum phawgi manung amadi kaibi maikaida leiriba umanglai thogalup singi mifam pangthoktuna ukalgi ani suba masaloi sang hangdokri hairi yumnang kunaw amadi kaibi khulengi laibung singda pangthokiba mifam aduna lakadoriba assembly mifamda Govindaji Temple Third Amendment Bill lisingani tara mari pumlaw lawthoknaba haizaba lawthoktaba tarabadi haunaba naidana tawba yaba thabak tawminaba haina warep lawkhre hairi paugi marakthana tenba brema tanglagzari amuka na taram noksari Food preservation amadi processing ki matangda numinini gi oiba seminar amang asidagi haubam marak tingtham lekai lairembi community hall da haukre National Mission on Food Processing sponsor makada Vidya Senaibi Development Association sinduna pangthokiba thoram aduda BJP Kisan Morcha gi President TS Nabachandra Food Processing Industry gi EO Loken amadi miyam gi thabak tawbani haiba M Gozena maru oiba myoising oina saruk yakhi
EO Lokenna Chinja Pumaram Chadan Liba Amadi Machu Fazanabani Haiduna Tongan Tonganba Chemical Gimachak Sing Hapa Polam Sing Charoidabani Haira Kaya Arembada Mangdana Muhonasi Haiki National Day on Mental Retardation की पालन थौरम मणिपुर दसु All Manipur Mentally Handicapped Person Welfare Organization सिंधुना Organization असि मोंगसांगई दे लेबा ऑफिस दा पांगथोखरे थौरम मदुदा मणिपुर Legislative Assembly की हाना सेक्रेटरी ओइरंबा वाई इंदिरा National Awardee Pramod Siza Parent Association of Differently Able Person की सेक्रेटरी ई तनुजा देवीना मरु ओइबा म्यूजिंग ओइना सरुक याखी Organization की सेक्रेटरी वाई इबेजाउबिना सरकार ना मिमा नद्रबा म्यूजिंग की दमक होनरी हाइबसी कदाई फौबा मपुंग फाना पांगथोकलिबनो यंगसिनबा चुंगनी हाइकी अखोई सरकार रो मकोई राज्य करी को तौबी को अदुनदी अखोई करी तौबताय अखोई मपा मगा होइबा प्रोफेशनल संगी दोनाया अखोई ना मकोई हक समझ अखोई ना फाइट तौनबताय सरकार की स्कूल अमदी प्राइवेट की स्कूल हाइबा खेनब वफम थमदना ओजा सिंगना महिरोई सिंगबु मचा अमगुमना थाजब थमदुना ताकपी तंबिरबदी लमदम मसिदा एजुकेशन की मायोन असि हेना अफब माइकैदा पुरप्प ngमगनी हाइना IFCD मिनिस्टर ngमथंग हौकिबना मोरबुंगदा लैबा ओमेगा पब्लिक स्कूल की अनिसुबा मपोक कुमोन नुमिता फोंदोखरे थवम मदुदा स्कूल असि फाउंडर प्रिंसिपल नेमबोय सिटहौ अमसुंग फाउंडर सेक्रेटरी केट सिटहौना चिंगबा मियोय केना सरुक याखी इंग लिसिंगनी गतरा निथोय तराहुमदोयगी एकेडमिक अमदी मेरिटोरियल अवार्ड सिंग महिरोई सिंगदा खुसिनखी ngमथंग हौकिबना मखा तारादुना एजुकेशन याउदना समाज अमा चौखटपा ngमलोय एजुकेशन चौखट हन्नब होनबदा ओजा सिंगी कथोकपा गुण चंगी हाइखी Registration number loan लौरगा उमंग लाई लिंगननबा लिंखटपा लुपतगी ख्वाई मियामना चेक्शन बियु हाइना मणिपुर पंडित लोइसंगना थादोरकपा चेरोल मना खंगलकली गोविंदजी टेम्पल बोर्ड न पूरीबा हक असिदगिदी ताइबंग खाइबा मपु सना महिरेल सीदबा लाई असिना येलहौमीगिदी पुमसुपसुपलबा मपुनी हाइरी मणिपुर लेंगाक मपुना उमंग लाइगी वाफम लोइसनना होनबदा मणिपुर पंडित लोइसंग अमसुंग लाइनिंग थौ सना मही टेम्पल बोर्ड अनिगी वांगबदा थबक लौखट पिगनु हाइरी अहानबा खुराइजम फुलो सनाथोय सैरेंग मना लमदम असिगी सकनाइरबा अइबा थांजम इबो पिसक सिंगदा ngasi खुसिनखरे मणिपुरी लिटरेरी सोसाइटी की मपोक कुमोन थौरंगा मरी लेनना सोसाइटी से सिंधुना मणिपुर हिंदी परिषद की होल पांगथोखिबा थौरम अदुदा MU की प्रोफेसर ओइरंबा IS कांगजम अमसुंग मणिपुरी लिटरेरी सोसाइटी की प्रेसिडेंट सगोल सेम लंचेनबा मैतैना थौरम मपुसिंग ओइखी मना सिदा सेल ओइना लुपा लिसिंग तरा सर्टिफिकेट अमदी सालमा याखी पनबया अबदी अवार्ड असि सगोल सेम इबो पिसक सिंगी सैरेंग लाइरिक दोरपतिदा पीबनी सैरेंग लाइरिक असि इंग लिसिंगनी ग तरा दा पुथोखिबनी प्रोफेसर IS कांगजमना सैरेंग खक्तदा पीबा मना असि मसिंग यामदे अइबा सिंगना हेना मसक थोकना मसुंग सैरेंग अइबा मसिंग यामना थोखन्नबा असिगुंबा मना असि पीबगी तंगाई फदबा लई हाइखी नैना रुपु मतमदा अजा नैलकांदा समनंदगी मखा लापदा सिगिरे मरुबी लोइनना इबोम चाल बो बिसक सिंसुम पाउथोप याद्रबा मोइसिगी अफुम चाव कंबा मनी सैरेंग नामता पारदा खल्लगा इरपनीना युरिसनल नुआइबा दुगी अदुगुंबा यामा ओपन माइंडेड स्टेट सेमा सैरेंग पारे हरगा इरपा दुदा थंगिबा मनानी इम्फाल वेस्ट पुलिस कमांडो न लमसांग पुलिस स्टेशन की मनुंग चनबा कौट्रुपता थीबहुम की थबक चथबदा URF लालहौबा ग्रुप की मियोय अमा AK-56 राइफल हुममदी काप यारिबा नोंमई मरु मरिफुद्रा का कोनन फारे फाराबदुदी कौट्रुप खुनौदगी थौनाउजम इंगोचा सिंह एलाइस तयाई चही निफुगमंगा अपोकपा लैखिद्रबा TS मंगनेमजाव सिंह कौट्रुप खुनौदगिनी महाकी मयुमदगी खुलाई सिंह असि फागतखिबनी महापु मखाताना वाहंग पाहुंग चथबदा लुप असिगी सिंपैथाइजर नि हाइबा थौनाउजम चाव चही निफुगतरुक अपोकपा लैखिद्रबा TS मंगनेमजाव सिंह कौट्रुप खुनौदगी होजिंगदा कौट्रुप चिंग लेकाइदा लैबनी अपोक अतोपा मना नुंगलेपम जोय चही कुंठागमाथोय अपोकपा एन कुकरा कौट्रुप खुनौदगिनी महाक ऑक्टोरिसो थौबा ड्राइवर नि महाक नखुले सिंह असि पुथोक पुसिन तौबदा मतेंग पांगी हाइना पुलिस की PROS गौतमना थादोरकपा चेरोल मना खंगलगली लमसांग पुलिस स्टेशन न मसिगी मतंग द केस अमा लखतुना थिजिनबा हौख्रे CPIM की इम्फाल वेस्ट डिस्ट्रिक्ट की कॉन्फ्रेंस पांगथोकपगा लोइनना मियोय तराहुमदुना साबा अनौबा डिस्ट्रिक्ट कमिटी अमा सेमख्रे थौनाउजम सरतपु अमुहना डिस्ट्रिक्ट सेक्रेटरी खनख्रे
Marathana Tinba Break Amagam Lozeri Amukana Taran Oxeri Sangangai Makalakai the Libi Nupi Magi Mayum de Sangangai Apunba Luki Mera Pibisina you litter Humpu Fagalaga Maitaduna Mangan Kre you Yolami Hariba Nupiaduna Asigumataba Asi Matunda Amuhana Tauro Haina Mera Pibisinda Hijakre IMC Manung Chanba Mapam Kyada parking tender bid open Tokre Nasi IMC office IMC Educative Officer Uttam Yauna Day official Ganasar Gyadana tender bid open Toke Infal West Ki Oina Mapam Tara Nitoy Madi Infal East Ki Oina Mapam Manga IMC na control Tawgadaba Singi Manungda Mapam Manga Gi bid sing Mia Mamang the open Toke NG Uttam na Fongdorakpada parking Pai Riba NGO Singna Nium Chumna Tabak Tauba Ngamnana tender bid Asi Pangtokpani Haiki Atam Gachuna the Pida Fomaga IMC the Kariba Paisasi am the Pikpa Aduga parking allotment Sidazu transparency what Padagi public tapin the Bama Pauna Padagi Masi tender in a Toraga Yamna transparent lena parking si Kanakana Gumba Pamjabamu the synergy Pamjaba Sangsanza synergy Haidana Yam transparent lena Iquena parking si Sinanabagi the Makta Pongtangsi by Katpun Annapurna School Thaubalda Class 10 Tamliba Mahiroi Sanjenbam Binoina Puthokpa Model Ningthi Bataizepu Mumbai University the Pangthokadoriba Chamuk Subna Anishuba Indian Science Congress da Saruk Yaruna Bakhalakle School Asigi Oja S Swaminatna Mahapu Guide Tawani Mahapu Khalakpa Sida School Asigi Educative Body Amadi Staff Singna Nungaiba Fungdorakli Chingu Maichau Samurau Chigongi Mitam Maikum Hangdoki Bagi Ahanba Kumon Thoram Samurau Chigong Memorial Trust na Sindana Pangthokre Thoramadu the Professor Nawem Rabai Singh Art and Culture Center Manipuri President Mutum Upendro Yauna Miyamna Chigongi Mitam da Laisu Katuna Ikai Khunba Utki Hairi Wazek Sanabagi Pau Lawirasi Masigi Sanabagi Pauda Football Manipur, Bihar, Tamil Nadu, Amadi, Haryana, Humpusuba National School Games Under 17 Girls Football Tournament ki semi-final Chankri Ahanba semi-final da Manipur Amadi, Bihar ga Sanaragani Manipur na Yumbu Oiduna Kumal Lampak Sports Complex ki Tongan ba Mapam Mahumda Team Tarama Panasarug Yaduna Chathariba Humpusuba National School Games Under 17 Girls Football Tournament ki Ngasi Artificial Turf Ground Sanaki ba Ahanba quarter final match da Yumbu Manipur na Chandigarh bu Goal Nepal Sinuda Maiti Piduna semi-final Chankibani Manipur gi Mai Pakpagi goal singadu Dayana Anisuba half ki Nifunitoi Suba Humpumanga Suba Madi Humpunipan Suba Minita goal ahum Chanki Ranji Balana Ahan Bahaf ki Tarataruk Suba Kuntra Suba Minita Amadi Kasminana Ahan Bahaf ki Taranipan Suba Kunmari Suba Minita goal ani Chanki Ground Asila Sanaki Bamari Suba quarter final match ta Haryana na Urishabu goal mari sinoda maiti pikre Haryana gi goal singadu Nishana ani suba half ki Nifunitoi Suba Madi Humpu Suba Minita goal ani Chanki Monica na ani suba half ki Nifumatoi Suba Minita goal amat Chanki Atopa goal aduna Urishagi Asamani Kujurna own goal oina Chanki bani Main Stadium the Sanaki Bani Suba quarter final match ta Tamil Nadu na Maharashtra bu goal ani amada maiti pikre Tamil Nadu gi goal ani edu S Swarya Amadi P Mahalakshmina Ahan Bahaf ki Tarit Suba Madi Kuntranitoi Suba Minita Chanki Maharashtra gi Amatangairaba goal adu Sejau Nakwana Ahan Bahaf ki Taruk Suba Minita Chanki bani Ground Asida Sanaki Bagum Suba quarter final match ta Bihar na Punjab goal Taruk Sinoda Maithiba Piduna semi final Chankre Bihar gi Mai Pakpagi goal singadu Tara Khatunna ani suba half ki Kuntra Taruk Suba Madi Nifumathoi Suba Minita goal ani Neha Kumari na Ahan Bahaf ki Kunhumdoi Suba Minute Amadi ani suba half ki Humpumathoi Suba Minita goal ani Chanki Atopa goal ani aduna Resmi Amadi Baby Kumari na Ahan Bahaf ki Kuntramathoi Suba Madi Kuntramanga Suba Minita Chanki bani Hayeng ayuk pung taret makai tabada Ahan ba semi final da Manipur amadi Bihar sanaragani ani suba semi final da Tamil Nadu amadi Haryana ga sanagani
Ampimpa Football Club na sinduna ahanba Ampimpa 9A Side Invitation Football Tournament ngasidagi team tara na sarug yaduna Kripsa Ground Naremthong da hawkri hawdopagi thoramda social activist H Bikram ISTV Network ki President Khamba Salam amadi atai miyoi kana sarug yakhi ISTV Network na media partner oiduna tha sigi tang tara mathoi fawba pangthokadoriba tournament asida sarug yariba team singna March pass satki Group ahum thokna sanagadoriba tournament asigi ngasi exhibition match oina Gym FC amadi Ampimpa ga sanakibada Gym FC na Ampimpa bu goal mari amada maithibe pikre tournament asigi ngasi ahuba match ki sanakibada actor team A amadi editor girls ka sanakibada goal amamam chanaduna draw chatkre ISTV Network na tournament asi hawbadagi na lobe fawba live telecast network asigi music channel da uba fangangani hayeng ahan ba match ta amik amadi director ga sanagani ani suba match ta actor B amadi choreographer ga sanagani ahum suba match ta editor amadi TC Foundation ga amadi mari suba match ta cinematography amadi makeup and costume ga sanagani yang pasal orang kali yang pasal kali gol sekali gol keeper ngak cari kalau sudah mesin saya yang belum berhasil kalau sudah mesin sabar ni YOSC Kurai Amadi HISU Thawbal yang kini pan suba Sar Churachan Singh KCSI CBE Memorial Football Tournament ki qualifying round Group A gi aroiba match tat thengnaragani All Manipur Football Association sinduna Imphal gi mapan kangjaibungda team kun saruk yaduna ngasidagi yang kini pan suba Sar Churachan Singh KCSI CBE Memorial Football Tournament ki qualifying round gi ngasi sanakiba ahanba match ta YOSC Kurai na Amofa Moyang bu goal ani sinuda maithiba pikre YOSC Kurai gi mai pakpagi goal ani edu A nong thangna ahan bahaf ki kuntraga mari suba madi ani suba half ki humphuma thoi suba minute chanki match asida YOSC Kurai gi mamang khongsai amadi Amofa Moirang gi M Vidyasagar na referee na red card piduna field gi mapan thogan khi ani suba match ki sanaki bada hisu thawbal na TUC Thongzaubu penalty da maithiba pikhi team animagna apiba matamda goal amamam chanaduna draw chatpadagi kick from penalty mark na decide tawduna hisu thawbalna TUC Thongzaubu goal mari amada maithiba pikhibani apiba matamgi sanakibada TUC Thongzauge MK Salim Thangna ahan half ki taramari suba minute chankhi hisu thawbalgi goal aduna AN Konyak na ahan half ki nifuga humdoi suba minute chankibani hayeng group D gi winner gi dama JSYC Sadar Hills amadi YDO Haino Khonglembi ga nungthil pung ama tabada sanagani Manipur Veteran Cricket Association sinduna luang sangmangi luang pokpa cricket ground da team tarama thoina saruk yaduna chathariba taragani thoi suba Manipur Veteran Cricket Tournament ki ngasi sanakiba match ta napsa Kaimphal na REYS Nagamapal bu wicket ahumda maithiba pikre REYS Nagamapal na toss ngamduna hana batting tawbada over kunipan ga ball amada wicket loina turaga run chamaga kuntrani thoi lauki masigi paukhumda napsa Kaimphal na over kunipan ga ball ahumda wicket tare turaga run chamaga kuntra humdoi lauki match asida napsa Kaimphal gi Bogendro na wicket mangamadi run kuntra mangan logduna man of the match takri hayeng model club chingam kha amadi Blue Hawk Kurai ga sanagani Department of Youth Affairs and Sports na sinduna Kumalapa ki tongan ba mapam ahum da chathariba humpusuba National School Games Under 17 Girls Football Tournament hayeng loshilagani loshanbagi tharamda Minister Ahimo Sandra Parliamentary Secretary M Prithvi Raj Consultant to the Government of Manipur gi Dr. R.K. Nimai Yask Secretary R.K. Dinesh amadi Yask Director N. Ashok Kumar na Tharumapu Singh oigani hairi
था से तांग तरा मथुइदगी तरामंगा फाउबा हरियाणा पांगथोकदौरिबा हुंफुसुबा जूनियर नेशनल बॉल बैडमिंटन चैंपियनशिप सरुक यानबा मणिपुर टीम की नुपी मचा सानरोय मदी ऑफिशियल पुन्ना कुंतरुकन साब टीम ngasi oinam thingel ground dagi hana minister oiramba ojoina lamthakre tharamasi da oinam thingen dagi social activist or romansu saruk yakhe ball badminton association manipur gi joint secretary p deben amadi th binana nupa amadi nupi team gi manager oigani tharamasi ga mari leinana ojoina saruk yagadaba sanaroi singna tournament asida mai paktuna medal purakpa oirasanu haiba wafam sing phungdokhi malem gi thakta jobu phida lobugom aikoi sigi ball badminton gi khusa anu side dai koi sanaroi singna malemda lele noina na bharat basada jobu phida lobugi film phajana oigane kali All Jiribam Sports Association Sinduna Jiribam Higher Secondary Playground da Jiribam amadi Kasargi team Kunmari Suryaduna Kunmari Suba KC Malik Memorial Football Tournament hokre hawdopagi thoramda JEO Jiribam gi DIS Se Sunamani All Jiribam Sports Association ki President M Brazakanta amadi donor Prithi Malik na thorumapu sing oikhi ngasi ahoba numit ki sanaki bida Jomi Club Jiribam na LYC Hangnombu goal taruk amada maithiba pikre Amofa Moirang na sinduna Moirang Multipurpose Higher Secondary Ground da team Nipan na group ani thok na khaidokuna chathariba Nipan Suba Loktak Trophy ngasi sanakiba match da Manipur Police Sports Club na ZFC Churachandpur bu goal ani sinoda maithiba pikre Manipur Police Sports Club ki goal ani edu TH Kiranna ahan bahaf ki Nipan Suba minute goal amat chankhi atopa goal aduna ZFC Churachandpur gi Daniel Marna on goal oina ahan bahaf ki kuntham mathoi suba minute chankibani hayeng nako nambul mapala madi SSU singjamai ga sanagani Sagolban Mantri Mayum Lekai Voluntary Organization Sinduna Sagolban Bijoy Govinda Playground da team Talanipana Saruk Yaduna Chathariba 3rd edition 7A side open football tournament ki ngasi sanaki ba ahan ba match da SMLVO na SILYA bu goal tarada maithiba pikre SMLVO gi goal singadu RK Anil na goal taret chankhi RK Abona goal ani aduga atopa goal aduna RK Nawuna chankhi ani suba match ki sanaki bada LDA Hawok Chanbina KM CUC Kurang Mukhongbu goal ahum anida maithiba pikre LDA Hawok Chanbigi goal ahum adu K Mohena goal ani amadi M Rosina goal amat chankhi KM CUC Kurang Mukhonggi goal ani aduna KH Raju amadi A Dinesh Kumar na chankibani ngasigi ayinga sagi ore pauda ICAR level patagi fongba paugi matungina ngasigi khwaidagi saba degree celsius kunmari dasmik ahum khwaidagi ingba degree celsius taret nungsite yawba ising manil gi chang ayukta chada marifudra mathoi nungthildana chada humpuga mapan nungjogi chang nil loshilakpada maruiba pau amuka na pizari nupi angang de chathaba crime thingnana bo honari ngaida Churachandpur da nupi mahatlamle Inpui Christian Centenary Celebration Tamenglong District ki manung chanba Bakwada pangthokre amadi humphusuba National School Games ki ahanba semi final da Manipur ga Bihar ga sanaragani ahanba amphimpa football tournament haukre ISTV na pizaba Manipuri pau matas de loizere mideng tabire bestingbu amuka na khunzeri